Lakhipur Online Putoksaba December ki tang kunmapan Ningthau Kaba numit ki Khomjinba Pao tabirasi. Ahanbada Maruoiba Pao Manipuri Sahitya Parishad Assam Kamrup District Committee ki Kuntraturuk Suba Chahi ki Mifam Guwahati da Maipakna Pangthokre. Community Coordination Committee Assamna Children Cultural Exhibition Pangthokre. Barak Museum and Library na silang duna numit humni chubna Barak Cultural Festival lisingani ke kuntaruk pangthoklagani. Thangjing amasung Kaubrujing gi senglaba mafam singak senbinanaba miyam gi khongset ki matungda Governor da memorandum pisinkre. Kendra gi Home Minister Amit Shah ngarang numidang Guwahati da thungkre ngasi project amarom sangaragani. Madras High Court na chahi taraturuk makhagi angang singda social media sijanaba thingnabagi ain semnaba Kendra gi lengak ta taksin khre amasung Jiribam da chatharakiba ahanba Smashers Badminton Tournament lisinganiga kunmanga ngarang lusin khre. Hauzik mapungiba pau tabirase. Manipuri Sahitya Parishad Assam Kamrup District Committee gi Kuntraturuk Suba Chahi gi Mifam ngarang Guwahati gi Manipuri Rajbari da leiba Sri Sri Radha Krishna Mandir gi mandopta maipakna pangthokre. Ayuk pung 8 makhaida committee gi President Colonel Gokul Chandra Singhana Parishad ki phiral chingkhatuna thorom hodokhi. Matungda leikidraba oja singhi mafamda ikai khomnaba utki. Ayuk pung 10 tabada delegate session hauki. Session asida Kamrup District Committee ki President na mayai tangbal leitengki amasung Manipuri Rajbari Branch ki President Yangkhom Dhan Kumar loinana Dispur Branch ki President Laisram Bir Chandra Dais da lengsin ki. Committee ki Secretary Thaunawjom Gaurav Sharma chahi ki paudam lantoki amasung Treasurer Thoksom Nidhiranjan na account report miyam da pathoki. House na yetnaba yaudana account report adu pass tauki amasung resolution kaya loki. Nungthil gi open session da Colonel Gokul Chandra na mayai tangbal loki. Manipuri Sahitya Parishad Assam Central Executive Committee ki President Dr. Purisabam Birmani na athoiba mitunglen oina saruk yaki. Akhanaba mitunglen oina Bharat Sarkar gi Press Information Bureau gi Retired Joint Director Laisram Taranikanta Sri Sri Radha Krishna Mandir Sabha Samiti ki President M. Pradeep Kumar amasung Manipuri Bosti Mairapaibi Women's Association ki President Laisram Champa Dais da lengsin ki. Committee ki Vice President Wahengbam Helen Sanana taramnaukpagi warol piraba matungda Mairapaibi ima singna sahyo isai sakhi. Thorom gi sarugama oina Kamrup District Committee na puthokpa chahi ki journal Kurongonoeni Volume 3 athoiba mitunglen na maikhum hangdokhi. Journal asigi Chief Editor Laisram Taranikantana editorial ki paudam piki. Publication Subcommittee amasung Editorial Board ki Member Central Committee ki General Secretary Maisnam Ningaiba Vice President Khemamayim Dilip Advisor Singh amasung tongan balup ki luchingba singbu lengyan fi tamduna ikai khumnaki. Athobe mitunglen amasung President ki warol matungda Executive Member M. Priyadarsani na thakat warol piki. Thorom gi aroiba saruk oina Naurem Amuyaimana Moderator oiduna Seireng Seidinaba ki thorom pangthokhi. Masida aiba bitara marina masa na iba sereng patoktuna thoromasi chinglemna loisinki haina Kamrup District Committee ki Secretary Thaunawjam Gaurav Sharma na paudam lakle. Community Coordination Committee Assam na sinduna aikoi amatani aikoi puna chatminasi haiba pandam da yumpam oiba Children Cultural Exhibition lisingani ka kunmanga kuntaru ki thormama Kasargi Mount Gerizim English School Kaptanpur Part 1 da pangthokre. Thoromadu da committee asigi President N. Ranjit Singh na thoroma poiki. Committee asigi Chief Advisor Dema Khan Thobal Nongthombam Modon Babu
retired SCS Kangabam Santikumar, SCS N Ranabir Singha, Saikhom Kamlakanta, Y Prapullo, RK Kopalsana, Dr. Maimom Santikumar, Dr. Nurul Hok Sajabam Amasung Atay Maru Bamioy Kiana Sarugyaki, Mithung Singna, Punna Maira Chukotlaba Matungda, M. Nilabati Debi Amadi, N. Nibarani Debina, Sayo Isay Saktuna, Toromadu Makachataki. Exhibition asida tongan-tongan ba khunggang tarani pandagi lakiba group kunma thoigi mahiroi singna sarugyaduna masa-masagi oiba jagoi sei kaya kudol tamki thorong gamari leinana wangang laduna mithung singna committee asina sigumba thorom ama pangthokduna mitei amadi pangal ani gi mari hena chesina na ba honariba si yamna phaba khongthang ni haina thaganakhe thorom asida sarugyakiba mahiroi singda certificate amamam su kusinakhe Ina kiri thoram asida English the culture high tawdu culture hai bisi wahan toksi jamna chawi machine konjali bisi ekoi Manipuri ina ki tanatana atopagi su sana khona ba sports culture ko kodagi ne siba phawi manung da pangdi ba thaba thorum mayang ni laina culture gi manung da challi bani madugi part amani jagoi seisisu aduna ekoi na maroi na Assam da lariba, Mapan Manipur da lariba, Manipuri ekoina. Maroina sana khonaba made culture da khare hena infam thoi insu ila. Ekoina community coordination committee haiba organization asigi pandam di ekoi maitei amadi maitei pangal ekoi gi Barak Valley asida maram di Assam da khunda laita duna lairiba adungai dagi haudana Saiteret Kutak Padagi Punna Minaraga, Lenakli by Kogi Assam da Nuksi Pamunana Lay Nuksi Pamunana Lay which was a new Haibagi Pandam da Sigumar Laba program Sigi Ekoina Hanana Naraga, Ekogi Rakta, Ekogi was asking the Takitam Birapagi Matungi Naikoina, a Sigumbo program Sigi Waret Loki Bani Koyaskuma Makalgi cultural program Tobidana. कोई इच्छा इशू सिंगसिगी कोई कल्चरली मोई पार्टिसिपेट तौद्र मधुदा भाई कोई मधुद थौदांग जादना कोई कल्चर कन्बगल लोइना कोई पंगल चिनाव सिंग अमसो मेते चिनाव सिंगी अनीगी मरीदा अचेरपा मरी पुरगना बा होना बिबा थौरांग से जामना थागनिंगाइनी Assam ki Kasar Jilla ki Bontarapur da leba Barak Museum and Library na sinduna lagliba January ki ani dagi mari phaupa numit humni chupna chathagadaba Barak Cultural Festival lisingini ka kuntaru ki tharom mapung phana pangthokna bagi sem sapagi thabak loisilakle festival asi Bontarapur da leba Barak Museum Complex ta pangthokane tharom asi Barak Museum and Library na Assam University ki Manipuri Department, Manipuri Dance Academy Kasar amasung Manipuri Cultural Forum Assam ga kusamna duna pangthok minagane. Thorom asigi maruiba pandamde intercultural bonding among the different communities of Eastern India. Nongpok Bharat ki tongan-tongan ba purup singi marakta chatnebi gi oiba nungsi sanabagi mari purak pa haibasini. Festival gi ahan ba numit January gi tang ani numidasida Assam lenga ki mantri Sri Kausik Rai na chief guest oina aduga guest of honor oina Assam University ki vice chancellor Rajiv Mohan Pant sarugyapi gani. Thoramasida status and importance of Indian classical dance haiba hiramasida international seminar pa pangthokani. Seminar asida Bangladesh, Sri Lanka, Sikkim amasung Assam University Silchar ki resource person singna sarugyagani loinana numidasida masak naiba miyoi kharada manamathum pidunai kai khomnagani. Festival asigi nini chanba numit January ki tang ahum numidasida Manipur Legislative Assembly ki Speaker Thokchom Setyabrata Singhana Chief Guest aduga Sonai gi MLA Karimuddin Borbuyana Guest of Honor oina sarugyapi gani. Ayuki thoromda Manipuri Literature and Culture haiba sigi matangda international seminar pangthokani. Numidasida masaknaiba miyoi kharada manalantokani.
नुमिदांग दा पांगथोकदब नाट की ओबे थौरमदा बांग्लादेश अमति मणिपुर दगी लाकपा आर्टिस्ट सिंगना जगोई सेगी खुदोल तंबिगनी लोइनना दिमासा ग्रुप डांस पुंगचोलम थांगता अमति नुपीलाल की ड्रामा अमसु खुदोल तमगनी फेस्टिवल असिगी हुमनी चनब नुमित जनवरी की तांग मरी नुमित असिदा धोलाई की एमएलए श्री निहारंजन दासना चीफ गेस्ट ओबिगनी अयुक की थौरमदा अवांग नोंपोक भारत की सोशियो इकोनॉमिक प्रॉब्लम्स हाइबा हिरमदा खना नैनबा अमति कवि सम्मेलन पांगथोकनी थौरम असिदा लाइरिक फोंबगी थौरमगा लोइनना मसक नाइबा मियोय खरादा इकाय खुमनबा उटकनी अरोइबदा तोंगान तोंगान फुरुप की ओइबा जगोई सेगी थौरम सिंगा लोइनना श्रीलंका दगी लाकपा आर्टिस्ट सिंगना कल्चरल प्रोग्राम अमसु खुदोल तंबिगनी थौरम सिंग असिदा मियामना सरुक याबिननबा रिसेप्शन कमिटी की माइकेदगी नोलुक ननिंग सिंगलकली Committee on Protection and Preservation of the Historical Rights of Kobru and Thangjing Hill Ranges CPP-KT na sinduna ngarang moirangda miyam gi oiba chauba khongset ama pangtokre yelhumi miyam gi oiba khongset asi ngarang nungthil moirang ibudu thangjing laikondagi hauraga moirang H Nilamani Singh Sports Complex ground da loisinke khongset asi gi tungda lupasigi secretary Waisam Khumun na khutiak piba memorandum ama Manipur की गवर्नर द पिसिनखे मेमोरेंडम अदुदा यावरिबा मरोइबा दाबी सिंगदी थांजिंग सिंगी थांजिंग खुबमलेन मथक्ता हापलिबा मरि लेनदबा स्ट्रक्चर सिंग थुना लौथोकबिबा अनिसुबदा लाखलिबा सजिबु था सिदा महौसा चटनबी की मतुंगिना इबुदौ थांजिंग अमसुंग इबुदौ कौब्रुदा लाई खोरंबा चटपगी अयाबा मखाताना लेहनबा हाइबसिनी चेरोलसिना मखाताना हाय ममांगदा चाहि असिगी दिसंबर की 13 मेमोरेंडम अमा पिसिनख्रबसु हौजिक फावबदा राजभवनदगी पाउखुम अमता फंगद्री करिगुंबा सरकारना मियाम की दाबी सिंग असि पिबिद्रबदी अमदी सेंगलबा मफम सिंग असि ngak senbidrabadi makhatana democratic oiba mawngda akanba ihau chathagani haire memorandum asigi copy sing chief secretary moirangi MLA amasung Bisnupur gi DC dasu thakre haire leisalakanda khoi pai pugi khumum singchi changma yaroi machida changpa khudimak afaba oiroi haidana singarak pachi 3rd May 2023 gi mamang dagini केंद्र की होम मिनिस्टर अमित शाह ngasi असम की नौगांव अमसुंग गुवाहाटी दा मरुइबा चाखुट थौरांगी प्रोजेक्ट कयामरुम संगारगनी गृह मंत्री ना थौरम सिंह असिदा सरुक याननबगी ngarang नुमिदांगदा गुवाहाटी दा थुंगलखिबनी ngasi ayuk गुवाहाटी की बोरगांव दा लेबा शहीद स्मारक क्षेत्र दा चतुना असम आंदोलन की अथौबा सिंगी मफमदा इकाई खुमनबा उड्रबा मतुंग महाकी खोंगसर हौगनी मसिगी तुंगदा महाक नागांव जिला की बोरदवा दा चटकनी मफम असिदा श्रीमंत शंकरदेव की पोखम बद्राबा थान दा संगतबा चावरबा बद्राबा कल्चरल प्रोजेक्ट संगागनी थौरमसि लोइरबा मतुंग मफम अदुदा मियाम गी ओबे मिफम अमदसु महाक वांगांगनी मतुंगदा गुवाहाटीदा अनौबा पुलिस कमिश्नरेट की बिल्डिंग संगागनी लोइनना शहर असिगी ngak senbagi thabak kankhadhanaba integrated command and control system ICCS haudokani system asina shahar sinba thingno thamliba CCTV lising ani henbagi kuthangda seksina yengsinba ngamlagani hairi khongset asigi aroiba thoram oina mahakna awang nongpok bharat ki khwaidagi chawba auditorium ni hairiba phampham lising manga leiba Jyoti Vishnu cultural complex sangagani मद्रास हाई कोर्ट की मदुराई बेंच ना केंद्र सरकार दा ऑस्ट्रेलिया दा चटनरिबा आइन गुमना चाही 13 मखागी अंगांगसिंगदा सोशल मीडिया सिजनबा थिंगनबा अनुबा आइन अमा सेमननबा सजेशन पिख्रे कुमजाली सिंग अनि गतरा निपान दा थांगतकिबा PIL अमगी वायल चथबदा कोर्टना वफम असि थमकिबनी ऑनलाइन दा अंगांगसिंगना चुनदबा अमदी युमफम यावदबा कंटेंट सिंग फंगलिबा सिगी मतंगदा बेंच असिना पेदबा फोंदोखि जस्टिस जी जयचंद्रन अमसुंग जस्टिस के रामकृष्णन हाई हौजिक लेरिबा ngaksenbagi thorang asi digital gi kudongtiba kayadagi angangsing asibu ngaksen mangamdri ainasi semdriba phawbada national amasung state commission for protection of child rights bu internet safety amasung parental control gi matangda miyamda khanganbagi thabak kankhadanaba court na khanganki masiga loinana internet service provider singna mama mapa singna makhoi gi angangsing gi online activity yengsinba ngamnanaba parental window phanghangadabani haina suggestion pi की मसिगी वफम असि ऑस्ट्रेलिया ना हंदकता पास तौकिबा
social media minimum age ain ga manari Jiribam gi Young Settlers Club na sinduna Bidanagar da laiba multi-purpose sports complex ta December ki tang 16 tagi haukiba ahanba Smashers badminton tournament lisingani ga kunmanga ngarang final sanaduna mapung phana loisinkhre final match asida punna category taruk khaidokna sanaki tournament asigi under 13 boys ki winner na M Biras aduga runners up na Thauna Laurembam na oiki under 19 boys ki kangruptana NG Yaiphabana winner aduga Yaithoiba Maisnam na runners up takhi non academic doubles ta CRPF 87 battalion ge Gunadip Arambam amasung Bir Bahadur na winner oiki amasung N Koro amadi M Biras na runners up takhi amaromda veterans 35 plus doubles tana Silchar dagi Somitra Das amasung Palab Kantidas na winner aduga Tomthin amasung Indrajoy na runners up takhi tournament asigi khwaidagi maruiba event men's open doubles tana TS Homendra amasung Roshan Naurem na champion oikre aduga Bonip amasung Alok na runners up takhi match sing adu Inaucha Maisnam amasung NG Yaiphabana umpire oibiki loisinbagi thoramda Jiribam gi DYASO P Samenta retired IPS Moirangthe Mubi Jiri College ke assistant professor Dr. Arun Kumar Mangang Dr. Okram Radhesyam Jiribam Olympic Association ki president L Ranjit CRPF 87 battalion ki deputy commandant Ajoy Kumar amasung national player L Rebika amasung Y Kanan Bala saruk yaduna mai paklaba sanaroi singda manamathum lantokhi Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruiba paw amukhanna Manipuri Sahitya Parishad Assam Kamrup District Committee gi kuntra turuk suba chahi gi mifam Guwahati da maipakna pangthokre Community Coordination Committee Assamna Children Cultural Exhibition pangthokre Barak Museum and Library na silangduna numit humni chupna Barak Cultural Festival lisingani ga kuntaruk pangthoklagani Thangjing amasung Kobrujing gi senglaba mafam singak senbinanaba miyam gi khongset ki matungda Governor da memorandum pisinkhre Kendra gi Home Minister Amit Shah ngarang numidang Guwahati da thungkre ngasi project amarom sangaragani Madras High Court na jahi taraturuk makhagi angang singda social media sijanaba thingnabagi ain semnaba Kendra gi lengak ta taksin khre amasung Jiribam da chatharakiba ahanba Smashers badminton tournament lisingani ga kunmanga ngarang loisinkhre Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare